Cookie sing na hingsa thadoktu na political ge oiba mayon da hena mai onsen na ba mi pampang tokadori haidi. Mi fam da lawra pa warep MIC da pishin gani haidi. Lakliba thasi ki tara mapan da Susanpur gi tuibong subdivision na kon ba tuibong peace ground da Cookie Jo Council na sinduna mapungway na cookie sing na hingsa thadoktu na cookie miyam na taliba political gi dimana se fangan na bagi damak miyam na political ge oiba mayon da hena mai onsen na bagi matang da mi fam do na khanagadori Cookie Jo Council na sinduna pangthokadori ba mi fam asida cookie miyam na taliba political ge oiba dimana se recognition fangna na ba madi autonomy gi demand asima taw karam na cookie miyam na political ge oiba lambida sangsenduna fangada ge habge hiram da khanagani hairi KJC gi chairman Helen Thang Wi-Fi na laiba asigi digital news agency amada phongdoki bada tha asigi taramapanda Susanpur district ki tuibong subdivision na konba tuibong peace ground da pangthokadoriba mifam asiga manana cookie miyam na khunda laita aduna leiriba kangpokpi sandel amadi Ferjol district ki mafam kya da supang thokna ba sem sare athuba matam da hairiba mifam asiga manana kangpokpi da supang thokna ba sem saba pungna makloide lemhauri ba sandel amadi Ferjol da hojik ising isaw gi mayok nari banina ising isaw gi awaba du koklaba matamda hairiba mafam ani asida supang thokani tha asigi tara mapanda pangthokadoriba mifam asida Cookie Jo phuruki manungda leiriba tongan ba profession da leiriba miyam pungna mangna masagi oiba wakhalon phongdong saba yabagi tanja ama pigani hairiba mifam adida miyam na yaba warep sing bu drop tawgani haina phongdokhi Wi-Fi na makha taraduna hai KJC sinduna Cookie Jo miyam na namna khunda leta aduna leiriba tongan ba mafam kya da tangka kya thokna pangthokadoriba mifam na lorokpa warep sing adu ama toina drop tawraba matungda Ministry of Home Affairs ki mafam da lan khatkani hairi hiramasigi matang da MIC ga paw phawna basu leire haina mahana makha ta na phongdokhi nakal amarom da thajaba ya ba source amagi matungina Cookie miyam na hingsa thadoktuna political ge oiba mayon da hena onsinna bagi pandam da tha asigi tara mapan da tuibong da pangthokadaba mifam asi Manipur da tangdulai taba hanjenna bagi pandam da MIC na initiative lauduna pangthokadaba ni haidi haukiba sahi 2023 dage horakiba irang asigi annan sarukta hingsa ge oiba thodo wathok mihan mipun kya thokrabasu ngasidi mari lenaba authority na paikhalakniba thabak thorom kya sina maram oiduna hingsa ge oiba thodo wathok sing thokpagi chang hantharingai asigumba hingsa thadoknabagi pandamda pangthokadoriba mifam asina lawrokpa warep sing aduna Manipur da tungkoina ingtapa khunai amada hanjilakna honabada yamna maru oiba khongthang ama oiraba yai haina su laibak miyamna panadi Cookie Jo Council na thadrokpa serol amada tha asigi taramapanda pangthokadoriba mifam asida Cookie Jo puruki leiriba miyamna saruk yabina basu khanghalakle Susanpur da GPay app sizinaduna miyam da namthak toramba mioi ani police na fare hari Manipur police ke makhada leiriba cyber crime unit ke asoba mai pakpa moina Susanpur da digital payment GPay app sizinaduna miyam da namthak toramba mioi ani Susanpur police na fare hari Susanpur district da leiriba tongan ba auto driver amadi dukan phamba mioi ke ada namthak toramba gi senior cyber crime officer amagi supervision makhada Susanpur district police na fare ba mioi ani adudi Susanpur district ki P Laijang Village dagi El Semelal Haukip sahi kuntraga mari apopa Saikhomang Haukip amadi Songza Khopi dagi Lun Khomang Haukip sahi nipu apopa gaming Thangjangam kawi haidi Semelal Haukip amadi Lun Khomang Haukip na Susanpur district ki manung chandada leiriba Kangbai S Kolen amadi Susanpur town da leiriba tongan ba dukan phamba mioi singda GPay app sizinaduna tongan ba hiram kayada namthak torambagi maralda Susanpur police na phaduna case ama register tawkhre haidi Manipur da PR thambagi mayokta NPF na yaning da phongdokre chaliba sahi asigi February 13 da Manipur Legislative Assembly bu animated suspension thamduna India lenga na president rule thamliba asigi mayokta Naga People's Front NPF ki secretary general oibata natana Nagaland Legislative Assembly ki member amasu oiriba Asumbemo ki kone yaning da phongdokre wafam asi Nagaland NPF ki mapangal hena kan khatnabagi pandam da party asina summing up program haina mingthonduna panthorakba program loisinbagi Nagaland gi Bandari town da pangthokiba thoram da MLA Asumbemo ki kona phongdokhibani thoram adu da mahana makha ta aduna hai NPF hairiba party asi chief minister taramari puthokraba leba asigi central government amadi Naga gi leiriba tongan ba political party singa thengnaba ngambada natana thengnaba ngamba amatangairaba regional party amani haina phongdokhi party asi awanopo ki Manipur yauna Arunachal Pradesh ta leiriba miyam ki marakta tamna pamnaba hengalak de haina su phongdokhi panba yabadi N.biren lusingba Manipur gi lenga aduda NPF ki leiriba MLA mangana sawgatuna tongan ba minister ki pham kya so puduna lakhibani hairi
anti corruption cell fawba hangdokhiba Manipur lengakta hamuk taisenba yaukibra haina hangnarakle kumja 2019 da pangthokpa 10 amasung 11 ARB gi recruitment da lupa lakh kun laukhibagi imung ani gi mioising ngawjat naduna leiramle haidi soidana selection tawhangani haiduna candidate amadagi lupa lakh 13 lauraga amadagina lupa lakh 9 laukhibani adubu selection toraktarba matung sel handopio hairubada tawningba tawro haiduna leithokre haina phongdongnarakle 2019 dagi Chhattisgarh da security person chamaga humudraga taret mathanta sijakre hairi haukiba sahi taruk makhai sida Chhattisgarh da security person chamaga humudra taret masa mathanta sijakre haina deputy chief minister Bijoy Sharma na set assembly da khangan khre house da BJP gi senior MLA Bijoy Chandrakar na hangkhiba wahang amagi aiba paukhumda homgi phamsu paidiba deputy chief minister na haike 2019 gi January amadagi 2025 gi June 15 phawbada state sida security person chamaga humudraga taret masa mathanta sijakhe mahana haike haiba person sing adugi manungda Central Reserve Police Force CRPF ki kunga taruk border security force BSF ki manga Indo-Tibetan Border Police ITBP ki ahum amadi Sasastra Simabal SSB Central Industrial Security Force CISF amasung Tripura Rifles ki amamam yauri haidi masa mathanta sijakraba atai person sing aduna Chhattisgarh Armed Force Special Task Force amasung Home Guard yauna State Police ki tongan ba unit singini haina deputy chief minister na phongdokhe DC Puja Elangbom the relief camp ki angang singda lairik amasung sana thangnaba polam sing yan thokre Bisnupur district ki deputy commissioner Puja Elangbom the lucin duna mahaki district administration ki team galoina kwakta gi sericulture training institute ta saba prefabricated house amasung singu thangjin guest house ta hangbo relief camp ta lairak liba IDP singi fibam hak thengna ne yengsin khiba galoina Pratham Foundation da gi pirakpa angang singi tamnaba lairik amadi IDP singi sana thangnaba polam sing yan thokre PM Modi na kari khallibagi khangdana Modi saraga ngangba akhoi marakta yauri haina MLA Karam Shamna phongdokre hojiki leriba phibam sida politics tawriba akhoi si pangangda ngangba yadaba yamna luba tangkak ama oidibani PM Narendra Modi na kari khallibagi haiba khangdana Modi saraga ngangba akhoi gi irakta yauri haina Langthabal S gi MLA Karam Shamna phongdokre Karam Shamna makhata na haikibada khangsu khangdana panghaida haijinba sina miyamda samamna hale matam sida herjina wangangba gi kanaba laite kanglokki oibada faramba yai faramdaba yai ngangliba warol singsi achumbara chumdabara khanbada yamna luba kog yamna saniya oiba phibamni khanpham tawpham khanglaktaba awaba phibam amada laklabani hojik IDP sing mayamda hanjanba yadri lau sing pungphana pangthokpa yadribani national highway sing phajana hangdri awaba punamakse akhoi khudingi thakta taaduna leiriba ngaktane phibam si kamtongna warosin purakadagi khanbagi mahutta ai haiba wakhalonda ungsinnaduna leinare hojik lairiba phibam si ubada akhoi yamna ware akhoi proper lenga ama leibadi pami masi leiraga khudakta solution hekta purakadabadi nate tha taru pr thamkhre masi phawda solution ama purakpa ngamdre aduna naharol ahalon singna phong natraga lona wakhalon share tominasi amana amu pangsai da chainabagi mahota kok sungsinabana afaba lambi puthokpa soidana ngangbani haina phongdokhi Assam da chingning khaibada mioi ani sire manga sokle Assam gi Dima Hasau district ta thokiba chingning khaibagi thawdok amada yamdrabada mioi ani sikhibaga loinana atopa manga na sokle haina official amana phongdokre nakalam romdana Assam gi eviction da Golafana da irang horakre mioi ama sire Bangladesh ta gi lone yadaba moongda sangsilakpa illegal immigrant sing bu target tawduna Assam da chathariba eviction drive pasigi saruk ama oina ngarang Assam police amadi forest department na Golafana gi Paikan Reserve Forest ki manung chanba Sai range da eviction sathabda chauna irang thokre authority singa mafam adugi miyam ga muknarakpada police ki maikai dagi miyam adu control tawna ba tear gas samdi rubber bullet na singba kapki mafam adugi miyam na phongdorok ki matungina police na live round season aduna miyam tamna kapsila ki hairi thodok adu da miyoi ama laikidre kayana asopa nangkre hairi loina na Assam da umangilam da khunda sinbasing tan thokpagi damak N.biren singna Hemanta Biswa Sharma thagapa phongdokre Assam ki Chief Minister Hemanta Biswa Sharma na Assam ki umangilam da lokai na khunda senba sing takthokpagi thabak chathababu Manipur gi hana ki Chief Minister N.biren sing na thagat pagaloina na pangthokliba apaba thabak asida Hemanta Biswa Sharma su mi kharagi ihau mayok na re haikre su extend tawbagi wafam maruoiba point anida khurau thangduna leire hairi kukijogi tokhaiba union territory gi demand da mawong amata da yasinaba leiro haina su group na phongdokre center amasung su group anigi marakta suspension of operation su gi matam sangdok na bawari sanariba asida nakal anigi marakta ground rule gi close ani semdok semjin tawbagi matang da yasinaba purakpa ngamdana leire source amagi wafam da palladuna agency gi pauna hai Ministry of Home Affairs amasung su group anigi marakta wari sanabagi thabak chathariba asida
suspension of operation su extend tawbagi matangda point anida nakalanigi marakta yasinaba ma purakpa ngamdana leiri yasinaba ngamdana leiriba point ani adudi su gi ground rule da yauriba clause ani haibadi agreement sign tawnabada saruk yariba group singna makhal amatada Manipur gi territorial integrity kainaba thabak tawba yadaba haiba wafam asine atopa amana su group ki hojik leiriba designated camp taramari asi tarada hanthaba haiba wafam asine camp masing hanthaba amadi mafam hongdong hongjin tawbagi wafam su sign tawnariba asigi constituent ama oiriba zomic revolutionary army na kanna yaningdre masigi mathakta su gi ground rule da yauriba Manipur gi territorial integrity sokadaba thaba amata tawba yadaba haiba clause asi semdok semjin tawduna kukijo gi oiba tokhaiba union territory ama sembagi phirepta ahongba amata laitaba sina maram oiraga su extend tawbada khurau thangduna leire kumja 2008 ki August kungani thoi da center government Manipur government amasung kukijo amasung margi lalhalup kunga manga gi umbrella body ama oiriba United People's Front UPF amasung Kuki National Organization KNO gi marakta suspension of operation su agreement sign tawna khraba matung sahi khudingi February thada su gi matamasi amamam sangdoktuna lakhibani adubu kumja 2023 gi May 3 dagi Manipur da ethnic violence hek tholakpadagi kumja 2024 gi February dagi su extend tawdana lakhibani Kukijo gi lalhalup singna makhoi gi oiba tokhaiba homeland ama tanduna lakhliba sigi warosin ama purakpaga loinana hingsa gi thawong sing sathaba lepnaba padamda nakalahung gi marakta agreement asi sign tawna kibani haidi su gi ground rule gi matungina khulai thadoklaba kadar sing masa masa gi designated camp sing da laiba ama de makhoi gi camp sing solon silaga khulai sing section na thamba camp thadoktuna kadar sing kocha chataba camp sing da changngaina security na yengsinba ama de khulai thadoklaba kadar sing da thagi strapen oina lupa lising mga piba haibasu yauri lupa crore kungani thoi kai thoktuna sem kiba sawongbung kaibi lambi sahi fana satre haina MLA location na phongdokre mari leinaba contractor madi chief engineer na sayol amagi manung da yengsenduna nauna lambi semgada bani hari rural infrastructure development fund gi sentang makha da lupa crore kungani thoi kai thoktuna sem kiba sawongbung kaibi lambi sahi fana satre thawong asi phongna sagun tawbani lambi asigi contractor yauna chief engineer na sayol amagi manung da yengsenduna amuk nauna lambi asi semgada bani haina khundrakpom Assembly constituency ki MLA thoksom lokesor ki maikai degi akan wafam thamlakle ningsingba yabade lambi asi haukiba sahi 2024 ki August kontra da paka lauduna olakpa sahi 2025 ki February 13 degi black topping tawba haukibani matamadu da water bomb makadam anirak lauduna quality leina lambi asi semi haiduna sagol mangtu kaibi road welfare committee gi maikai degi thagapa phongdok nakibasu laikhrabani aduma pu lambi asi gi saruk kharada mai sapyang lambi gi mapan sing kai tharakle lambi asi gi oiraba phiba masi yengsilubada MLA na makhata na hai lambi asi state highway lambi ama oiba maramna athuba matamda quality leina semnaba house pu khatkibane aduma pu lambi asi e tender phawba tawdana assembly da pass tawduna semki lambi asi paka ningthina laudabagi mamisu lambi asi gi oiraba phiba masina takle loina na lambi asi gi work order da koilas ki saruk asi inchi ahum thagadabri haina mek sengna palle masisu inchi amadagi hena thade midnat khongna uba mafam asi phawda phiba masi leirabadi manung hanjana leiba area singdadi karamba phibam oiramgani thawong asi miyam khangna phongna sagun tawbani oiriba lambi gi phibam asi chief engineer amadi lambi asi bu semliba contractor na seolamagi manung da laktuna yengsingadabani yengsilaba matung athuba matamda lambi asi amuk nauna semgadabani karigumba sayol amagi manung da laktaduna yengsindaba thoklabadi logi oiba mateng lauduna lambi asi sembada chenaba khudimaki mathakta lokhotpam tokpa thabak lokholagani haiba wafam MLA na makha tarakhe amarom da lambi asi gi paring da leiriba huidrong khulgi maikai degi phongdorokpada lambi asi paka lauba horokpada quality leina lambi asi semnabu wafam lekai gi miyosing na thamke aduma pu quality leiba lambi semu hairobadagi huidrom lamkhai dagi natum sing phawba koilas thaba du kalaga chatki masigi chayet na basina huidrong khul lambi semba thingle haina tonganba wari amada lakpagi lambi asi semkhibani lambi semlingai matamadu da niyam chungna paka lautuna lambi asi semlamba thoglabadi ngasi mafam kayada namthaba yauna mai salibasi tawramloi lambi asi gi phibam asi mari leinaba singna matam chana laktuna yengsilaba matung athuba matamda semnabu wafam thamlangkhe